ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯐ꯭ꯔꯦꯟ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟꯠ ꯀꯃꯥꯏꯅ ꯍꯥꯡꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯍꯥꯛ ꯍꯥꯏꯖꯒꯦ꯫ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟꯠꯁꯦ ꯍꯥꯡꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯦ ꯒ꯭ꯔꯣ ꯑꯦꯞꯇ ꯑꯣꯏꯅ ꯍꯥꯡꯒꯅꯤ꯫ ꯒ꯭ꯔꯣ ꯑꯦꯞꯁꯤ ꯑꯗꯣꯝꯅ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯆꯪꯕꯤꯔꯒ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ꯫ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯆꯪꯉꯒ ꯒ꯭ꯔꯣ ꯍꯥꯏꯅ ꯏꯔꯒ ꯑꯗꯨꯝ ꯁꯔꯆ ꯇꯧꯕꯗ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯑꯣꯄꯟ ꯇꯧꯕꯤꯕ ꯌꯥꯔꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯑꯣꯄꯟꯁꯤꯗ ꯅꯝꯃꯒꯀꯣ ꯑꯗꯣꯝꯒꯤ ꯐꯣꯟꯒꯤ ꯁ꯭ꯀꯤꯟꯗ ꯑꯗꯨꯝ ꯑꯦꯞ ꯑꯁꯤ ꯊꯣꯛꯂꯛꯑꯅꯤ꯫ ꯑꯗꯨꯒ ꯑꯣꯄꯟ ꯇꯧꯔꯒ ꯌꯦꯡꯕꯤꯔꯣ꯫ ꯑꯗꯣꯝꯒꯤ ꯐꯣꯟꯒꯤ ꯁ꯭ꯀꯤꯟꯗ ꯒ꯭ꯔꯣ ꯑꯦꯞ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤꯀꯣ꯫ ꯃꯁꯤꯗ ꯇꯆ ꯇꯧꯕꯤꯔꯒ ꯁꯨꯃꯥꯏꯅ ꯑꯣꯄꯟ ꯇꯧꯕꯤꯔꯣ꯫ ꯑꯣꯄꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯍꯥꯞꯄꯣ ꯍꯥꯏꯔꯛꯑꯅꯦꯕꯀꯣ꯫ ꯑꯗꯣꯝꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯍꯥꯞꯄꯤꯔꯣ꯫ ꯑꯗꯣꯝꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯁꯤ ꯀꯟꯐꯥꯔꯝ ꯊꯥꯔꯤꯕꯁꯤꯗ ꯅꯝꯕꯤꯔꯒ ꯀꯟꯐꯥꯔꯝ ꯇꯧꯕꯤꯔꯣ꯫ ꯐꯣꯟ ꯅꯝꯕꯔꯁꯤ ꯀꯟꯐꯥꯔꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯣꯟ ꯅꯝꯕꯔ ꯑꯁꯤꯗ OTP ꯑꯃ ꯂꯥꯛꯀꯅꯤ꯫ ꯂꯥꯛꯂꯤꯕ OTP ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯠꯁꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯒꯤ ꯑꯣꯏꯒꯅꯤ꯫ OTPꯁꯤ ꯑꯗꯣꯝꯅ ꯏꯟꯇꯔ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤꯀꯣ ꯁ꯭ꯀꯤꯟꯗꯨꯗ ꯐꯣꯟ, SMS ꯑꯃꯗꯤ ꯂꯣꯀꯦꯁꯟ ꯁꯤꯁꯦ ꯑꯂꯥꯎ ꯇꯧꯕꯤꯔꯣꯀꯣ ꯑꯗꯣꯝꯅ꯫ ꯁꯤꯗ ꯊꯣꯛꯂꯛꯏꯕ ꯑꯂꯣꯁꯤꯡꯁꯤꯗ ꯂꯣꯏꯅ ꯅꯝꯕꯤꯒꯗꯕꯅꯤ, ꯑꯂꯣ ꯂꯣꯏꯅ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯦꯟ SMS ꯑꯅ ꯂꯥꯛꯀꯅꯦꯕꯀꯣ꯫ ꯃꯁꯤꯗ ꯑꯃꯨꯛ ꯅꯝꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯅꯝꯂꯕ ꯃꯇꯨꯡꯗꯀꯣ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯐꯣꯟꯒꯤ ꯁ꯭ꯀꯤꯟꯁꯤꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤꯀꯣ꯫ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯒꯗꯕꯅꯤ ꯃꯁꯤ꯫ ꯍꯧꯖꯤꯛꯁꯦ ꯑꯗꯣꯝꯒꯤ ꯄꯦꯟ ꯀꯥꯔꯗꯇꯨꯒꯤꯀꯣ ꯗꯤꯇꯦꯜꯁꯦ ꯃꯣꯏ ꯐꯦꯆꯤꯡ ꯇꯧꯔꯤ ꯍꯥꯏꯔꯤꯕ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯄꯦꯟ ꯀꯥꯔꯗꯁꯦ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤꯀꯣ꯫ ꯂꯥꯁ ꯅꯝꯕꯔ 4 ꯗꯤꯖꯤꯠꯁꯦ ꯌꯥꯎꯔꯒ ꯑꯗꯣꯝꯅ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕꯤꯔꯒꯀꯣ ꯆꯨꯝꯃꯒꯗꯤ ꯀꯟꯐꯥꯔꯝꯗ ꯅꯝꯕꯤꯔꯣ, ꯆꯨꯝꯗ꯭ꯔꯒꯗꯤ ꯅꯣ ꯍꯥꯏꯅ ꯂꯩꯔꯤꯕꯁꯤꯗ ꯅꯝꯕꯤꯔꯣ꯫ ꯃꯁꯤꯒꯤ ꯃꯊꯪꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯦꯟ 1 rupees to verify bank ꯍꯥꯏꯔꯤꯕꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯠꯗꯒꯤꯀꯣ ꯂꯨꯄꯥ ꯑꯃꯈꯛ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ ꯃꯣꯏꯅ ꯁꯣ ꯇꯧꯔꯛꯀꯅꯤꯀꯣ꯫ ꯕꯦꯡꯛꯗꯣ ꯚꯦꯔꯤꯐꯥꯏ ꯇꯧꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯦ꯫ ꯕꯦꯡꯛꯒꯤ ꯚꯦꯔꯤꯐꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯣꯀꯨꯄꯦꯁꯟ ꯍꯪꯕꯒꯤ ꯄꯦꯖ ꯑꯃ ꯂꯥꯛꯑꯅꯤꯀꯣ꯫ ꯃꯁꯤꯗ ꯑꯗꯣꯝꯒꯤ ꯑꯣꯀꯨꯄꯦꯁꯟꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯁꯦꯂꯦꯛ ꯇꯧꯕꯤꯔꯣ꯫ ꯃꯁꯤ ꯁꯦꯂꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤꯗ ꯑꯗꯣꯝꯒꯤꯀꯣ ꯃꯁꯤꯒꯤ ꯑꯦꯀꯥꯎꯟꯠ ꯍꯣꯜꯗꯔ ꯃꯤꯡꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔꯒꯤ ꯃꯥꯗꯔꯒꯤ ꯃꯤꯡꯁꯦ ꯃꯁꯤꯗꯩꯁꯤꯗ ꯐꯤꯜ ꯑꯞ ꯇꯧꯁꯟꯕꯤꯒꯗꯕꯅꯤ꯫ ꯅꯦꯛꯁ ꯍꯥꯏꯅ ꯊꯥꯔꯤꯕꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯤꯒꯤ ꯄꯦꯖꯁꯦ ꯂꯥꯛꯑꯅꯤꯀꯣ꯫ ꯃꯁꯤꯒꯤ ꯄꯦꯖꯁꯤꯗ ꯑꯗꯣꯝꯒꯤ ꯑꯙꯥꯔ ꯅꯝꯕꯔꯗꯣ ꯏꯟꯇꯔ ꯇꯧꯕꯤꯔꯣ꯫ ꯏꯟꯇꯔ ꯇꯧꯔꯕ ꯃꯇꯨꯡ ꯅꯦꯛꯁꯇ ꯑꯃꯨꯛ ꯅꯝꯕꯤꯔꯣ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯣꯝꯒꯤ ꯐꯣꯟ ꯅꯝꯕꯔꯁꯤꯗ OTP ꯑꯃ ꯂꯥꯛꯀꯅꯤ꯫ OTPꯗꯣ ꯑꯃꯨꯛ ꯁꯕꯃꯤꯠ ꯇꯧꯕꯤꯔꯣ꯫ OTPꯁꯤ ꯍꯥꯞꯄꯒ ꯑꯙꯥꯔꯁꯤ ꯚꯦꯔꯤꯐꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯗꯤꯖꯤꯂꯣꯀꯔꯗ ꯚꯦꯔꯤꯐꯥꯏ ꯇꯧꯔꯦꯀꯣ ꯍꯧꯖꯤꯛ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯗꯤꯖꯤꯂꯣꯀꯔꯁꯤꯗ 6 ꯗꯤꯖꯤꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯟ ꯍꯥꯞꯄꯒ ꯑꯃꯨꯛ ꯗꯟ ꯊꯥꯔꯤꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯗꯣꯝꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯊꯇꯨ ꯀꯟꯐꯥꯔꯝ ꯇꯧ ꯍꯥꯏꯔꯛꯀꯅꯤ꯫ ꯗꯦꯠ ꯑꯣꯐ ꯕꯥꯔꯊꯁꯤ ꯀꯟꯐꯥꯔꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯗꯤꯖꯤꯂꯣꯀꯔꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯟꯁꯦ ꯑꯃꯨꯛ ꯁꯦꯠ ꯇꯧ ꯍꯥꯏꯅ ꯊꯣꯛꯂꯛꯀꯅꯤꯀꯣ꯫ ꯑꯗꯣꯝꯅ ꯗꯤꯖꯤꯂꯣꯀꯔꯗ ꯑꯗꯣꯝꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡꯁꯤ ꯂꯣꯏꯅ ꯑꯞꯂꯣꯗ ꯇꯧꯔꯒ ꯊꯝꯕꯤꯕ ꯇꯥꯔꯒꯗꯤꯀꯣ ꯒ꯭ꯔꯣ ꯑꯦꯞꯁꯤꯅ KYCꯁꯤ ꯑꯗꯨꯝ ꯏꯖꯤꯂꯤ ꯑꯞꯂꯣꯗ ꯇꯧꯖꯒꯅꯤ ꯃꯊꯟꯇ꯫ ꯑꯗꯨꯅ ꯃꯁꯤꯗ ꯑꯂꯣ ꯎꯠꯂꯤꯕꯁꯦ ꯑꯩꯈꯣꯏ ꯑꯂꯣ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯨ ꯒ꯭ꯔꯣ ꯑꯦꯞꯅ ꯁꯛꯁꯦꯁꯐꯨꯜꯂꯤ ꯔꯤꯁꯤꯞ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛꯁꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯐꯣꯇꯣ ꯑꯃ ꯆꯪꯒꯅꯤꯀꯣ꯫ ꯐꯣꯇꯣꯁꯦ ꯂꯥꯏꯚꯇ ꯑꯗꯨꯝ ꯅꯝꯒꯗꯕꯅꯤ꯫ ꯃꯣꯏꯅ ꯑꯗꯨꯝ ꯀꯦꯃꯦꯔꯥꯒꯤ ꯁ꯭ꯀꯤꯟꯗꯣ ꯊꯣꯛꯂꯛꯀꯅꯦꯕꯀꯣ꯫ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯣꯇꯣꯁꯦ ꯅꯝꯕꯤꯔꯣ꯫ ꯐꯣꯇꯣꯁꯦ ꯅꯝꯂꯕ ꯃꯇꯨꯡꯗ ꯚꯦꯔꯤꯐꯥꯏꯌꯤꯡ ꯇꯧꯕꯒꯤ ꯉꯥꯏꯍꯥꯛꯇꯪ ꯃꯇꯝ ꯆꯪꯒꯅꯤꯀꯣ꯫ ꯃꯤꯅꯤꯠ 1-2ꯗꯪ ꯆꯪꯒꯅꯤ꯫ ꯑꯗꯨꯒ ꯑꯗꯨꯝ ꯚꯦꯔꯤꯐꯥꯏ ꯑꯣꯏꯖꯒꯅꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯣꯝꯁꯨ ꯇꯧꯕꯤꯔꯣ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯤꯟꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤꯀꯣ꯫ ꯃꯈꯣꯏꯅ ꯁꯤꯒꯅꯦꯆꯔ ꯇꯧ ꯍꯥꯏꯔꯛꯀꯅꯤ꯫ ꯁ꯭ꯀꯤꯟꯗꯨꯗ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯈꯨꯗꯣꯝꯕꯤꯗꯨꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅꯀꯣ ꯑꯗꯣꯝꯒꯤ ꯁꯥꯏꯟꯗꯣ ꯑꯗꯣꯝꯅ ꯏꯅꯤꯡꯕ ꯃꯑꯣꯡꯗ ꯏꯕꯤꯔꯣ꯫ ꯑꯗꯣꯝꯅ ꯁꯥꯏꯟꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯅꯣꯃꯤꯅꯤ ꯑꯃ ꯍꯥꯞꯄꯣ ꯍꯥꯏꯔꯛꯀꯅꯤꯀꯣ꯫ ꯑꯗꯣꯝꯒꯤ ꯍꯁꯕꯦꯟ ꯑꯣꯏꯕ ꯌꯥꯏ, ꯑꯗꯒꯤ ꯋꯥꯏꯐ ꯑꯣꯏꯕ ꯌꯥꯏ, ꯏꯆꯥꯁꯤꯡ ꯑꯣꯏꯕ ꯌꯥꯏ, ꯑꯦꯅꯤ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯤ ꯑꯃꯒꯤ ꯍꯥꯞꯄꯤꯔꯣ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯥꯞꯄꯤꯔꯣ ꯗꯤꯇꯦꯜꯁꯤꯡꯗꯣꯀꯣ ꯗꯦꯠ ꯑꯣꯐ ꯕꯥꯔꯊ ꯍꯥꯞꯄꯤꯔꯣ꯫ ꯑꯗꯒꯤ ꯋꯥꯏꯐ ꯑꯣꯏꯔꯒ ꯋꯥꯏꯐꯅꯤ ꯍꯥꯏꯕꯗꯣ ꯏꯕꯤꯔꯣ꯫ ꯑꯗꯨꯒ ꯁꯦꯚ ꯗꯤꯇꯦꯜ ꯍꯥꯏꯔꯤꯕꯁꯦ ꯑꯁꯤꯗꯩꯁꯤꯗ ꯁꯦꯚ ꯇꯧꯕꯤꯔꯣ꯫ ꯁꯦꯚ ꯗꯤꯇꯦꯜꯁꯤꯗ ꯅꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯗꯣꯝꯒꯤ ꯅꯣꯃꯤꯅꯤꯗꯨꯒꯤ ꯑꯙꯥꯔ ꯅꯝꯕꯔꯗꯣ ꯍꯥꯞꯄꯣꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯄꯤꯔꯒ ꯀꯟꯐꯥꯔꯝ ꯇꯧꯕꯤꯔꯣ꯫ ꯁꯦꯚ ꯑꯦꯟ ꯀꯟꯐꯥꯔꯝꯁꯤꯗ ꯑꯃꯨꯛ ꯅꯝꯕꯤꯔꯣ꯫ ꯐꯤꯅꯤꯁ ꯁꯦꯠ ꯑꯞ ꯋꯤꯠ ꯁꯥꯏꯟ ꯏꯟ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛ ꯅꯝꯕꯤꯔꯣ꯫ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯅꯝꯕꯤꯔꯣ꯫ ꯁꯥꯏꯟ ꯅꯥꯎꯁꯤꯗ ꯑꯃꯨꯛ ꯅꯝꯕꯤꯔꯣ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯣꯝꯒꯤ ꯑꯙꯥꯔ ꯅꯝꯕꯔꯗꯣ ꯚꯦꯔꯤꯐꯥꯏ ꯇꯧꯅꯕꯒꯤ ꯑꯃꯨꯛ ꯍꯥꯞꯄꯤꯔꯣ꯫ ꯁꯦꯟ OTP ꯍꯥꯏꯕꯁꯤꯗ ꯅꯝꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ
OTP ama laani adudo hapchanbiro aduga verify sign in jida sign tawraga namaga hojik loirani hojik adomgi Groww App sida Demat account hangbagi process si loire aikoina continue sida namlaba matungda Groww App ki page ado aikoi uba phanglani paisa invest tawba khotpagi loina masida yarani ko ado yabase adomgi Groww App ki account sida paisa thajanbasi pung 12 gi matungda yagani aduga invest tawbasu masidaisida adomgi account dugi mingduda ko adomgi mingda dum thoglani adagi karamba bank dagi paisa thajangani habadugisu bank dusu dum thoglani aikoina sumaina Groww App ko broker se hanglaba matungda paisa invest tawbase risk ti yamna wangi ko adomna tawninge haidana heta pangtau tawbasu yade knowledge khara yauraga tawbigadabani hana khara hainaba hadi YouTube tani khangde amadani khangde video khara yengbiyo khanga heitana biraga yengbiyo koi holding haiba ama lay de intraday haiba ama lay ko holding haiba sina share je layraga matam sangna thamba yai intraday haiba sina ngasi layraga ngasi kudakta yongadabani broker jida paisa kamaina invest tawgani habdi share kamaina laygani habadu mathangi video da ai semjarake ngasigi oinadi matang asida loisinjarage adomna aigi video asi yengbibagidamakta adombu thagatsari share like comment soidana tawbiro subscribe tawdribasing soidana subscribe tawbiro thank you